ngarang numidang pung taret khare helakpa aduwaida Imphal East District ki Sagolmang Police Station na KONBA LEITANPOKPI MEITEI KHULda Kuki Khutlai Paiba Shingna Nongmei round Khara Kapsillaktuna attack Chatharakkhre thaudok adugi matangda press na phangba paw mana hai LEITANPOKPI KHULgi nongchuk chingyang mathak romdagi Kuki Khutlai Paiba Shingna LEITANPOKPI tamna Nongmei round Khara Kapsillakhibani hairi Kuki Khutlai Paiba Shingna Chatharakkhre attack adudagi khoi saunaraba miyamna manak nakpada leiba Assam Rifles amadi BSF ki personnel singda wakatki madugi matung Assam Rifles amsung BSF ki apunba team amana jingthakta kakhatlubada Kuki Khutlai Paiba Shing aduna makhatana Nongmei round khara amuk kapthorakhi oirakliba phibam aduda BSF ki maikaidagi bomb ani kapsinduna khuthanbagi thabak chathakhi thaudok adugi matangda khunja amana TOMTV da hai ngarang numidang thokhiba thaudok aduna maram oiraga LEITANPOKPI khulgi khunja sing mayum da leiba kibadagi lanjenari nakal animaktagi nongmei kaphalloi haina central force na thajaba pikhrabasu Kuki Khutlai Paiba Shingna MEITEI KHULda hanjin nongmei kapsinduna aki akhang pirakpa asi tasengna yaningde haiba wafam khunja aduna makhatana phongdorakhe Ozo ngarangi thongdok thokhribase kamai tawno pung kya dai thokuna haipet samna pa habiubo ngarang che yasang ko pung taret tarak pasai sida LEITANPOKPI gi maning ching sida akoina nongmei makhon ani khak tai bo nongmei makhon je kana raga amumuk thokibune akoina sum yeng bada madu double brain gi makhon di male bo han bagi nongmei makhon ani thokpaji double brain gi makhon ada adu matung da akoina mu kano je Assam Rifle da dagi BSF da moi gi captain jing ji kauraga na ta amana kaure BSF ki na kaure duga kano gi na Assam Rifle gi na phone tawraga akoina hangye noi na kano taw nongmei makhon thokpa ya de khote na har gi na ka pakpa jing na kamai taw ko panon ado moi na mu ho moi Assam Rifle gi team karaga yenga ge na re ado ka gi buga ngang le raga mu amuka nongmei round manga sina automatic ganda nongmei round manga amuk lai adui matung dagi de akoi he irang khara hauna re ko kata jing irang khara hauna re adu dagi akoi na mu BSF ki CO ji da akoi na ano kitang kan pressure kitang kan tawre adu matung da moina bom je ani ra ka pe bom ani jing anga kana ra bom ani ra ka pe adu ka matung dagi de kumina lai re